Hojik chathariba Manipur Sangai Festival asibu yengba lakpa migi chang asum hengalakpa maramna ticket fangnaba masing yamlakpa sing asi yengluraga Manipur lengaki Chief Minister N.Biren sing mipung khudingmakna festival asibu mapung fana yengba fangnaba hayeng November 18 amadi November 13 bu half holiday oiragani haina laothokkhre. That is Sangai Festival city mawung amani ne. Hoje pauda queue da simbi la hori queue ticket phangna ugda danaba. Aduna se mayam Manipur praja mayam ki khallaga aduga government ki employees mayam ki su khallakanda tarik kunga mapan ga kuntra ga se habolidi oina laothokkhre. That is Sangai Masiga iroinana Prime Minister Office taki Manipur lengak taki pirakpa pau amada Manipur Sangai Festival gi aroiba numit haibadi November 13 India gi Prime Minister Narendra Modi na virtual gi kuthangda miyamda wangangadori. And one happy news I want to convey to the people of the state. On the closing ceremony of this Sangai Festival on 30th, our legendary Honorable Prime Minister Narendra Modi ji will address the closing function. Masih ay ngon dengarang aiga PMO office ki founder matung dama sungsoi soidana 30 की closing की दमा address topic अवगनी है जनमा के या बबिर है मधु की दम पे के साइट की हम कहन पे